November da Manipur Govt Sinduna Pangthokhiba Sangai Festival-2025 Asida AMMIK SARUK YAKHIBA LEITE HAINA FONGDORAKLI M. Joy Singh General Secretary AMMIK na Kudek Piduna Thadorakpa Chirolamada AMMIK ki oinadi festival asi yaujage haiduna che thakibasu leite amasung government nasu AMMIK ta karimata hairakpa leitebana festival asida saruk yararoi haina lepnaki loinana AMMIK ki artist singi oiba atoba mifam ama festival asigi mamangda phamduna festival asida saruk yararoi haina lepnakiba warep sing asi cheksin na innaba amasung kanagumba singna individual oina yauram labadi masagi daitani haina AMMIK ki music arranger sing kauduna khanghanki AMMIK na matam punamakta miyam bolum na lauduna amasung nungsi thaujal nijaba artist singi loop oibana leipak miyam gi hul khangna thabak thorom paikhatuna lakli IDP singi matam gi mateng pangduna amadi psychiatric ki doctor sing IDP singi kemta puduna pukning wakal Leitarasi haiba thimda ana layeng program kiasu paikhatuna lakli pumnamak asina maram oiraga leipak miyamna maru oina IDP singamadi leipaki chenbi chongbi dibasingna AMMIK pu lana ubidana ba apel torakli